DIG Yogeshchandra Luchingduna Konthong Lairembi Imagi Fibam Nouna Sajinkhre Mamang sahi 2023 gi May 3 dagi Manipur da haurakhiba Kanglup anigi irang asigi manung channa Kuki militant singna bom amadi nongmai kapsinduna Thugai bagi thabak chathakraba More da leiriba ima Konthong Lairembi gi laisang Nouna semjin sajin bagi thabak chathakhre Ima Konthong Lairembi gi laisang semjin sajinkhiba ase Haujik more da leiriba Manipur Police ke DIG Yogeshchandra gi lamjing makhada ngarang dagi hauna state security force ki kanguna semjin sajinkhibane Kuki militant singna thugairamba laisangi saruk sing semjin madanatana laisangi fencing sing Nouna semjin duna rang na chingba thajinkhe laisangi manungi amot akai amade akoiba mafam sing sit seng bagi thabak chathakhe hiram asiga mari leinana DIG Yogeshchandra na pausi asiga wari sanaba matamda mahakna phongdorokhibade laibak santi oina bagi damakta ima Konthong Lairembi gi atek akai nanglaba laisang amade akoiba mafam sing state security force ki maike dagi semjin sajin bagi thabak chathabane loinana imagi laisang semjin sajin basina Manipur da ingtapa amade kanglup masel gi marakta nungsi sanana ama toina leiminaba haibadu oirasanu hainasu mahakna pausi asida phongdorokhe